ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ 2022 ꯒꯤ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯟ ꯊꯣꯡꯖꯔꯦ ꯌꯦꯟ ꯃꯈꯣꯡ ꯌꯦꯟ ꯑꯗꯨꯒ ꯈꯥꯃꯦꯟꯒ ꯍꯋꯥꯏꯒ ꯑꯅꯣꯏꯕ ꯑꯃ 2022 ꯁꯤ ꯂꯣꯏꯈꯤꯕꯗ ꯕꯥꯏ ꯕꯥꯏ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯐꯠꯇꯕ ꯂꯩꯔꯝꯕ ꯂꯩꯅꯥ ꯇꯤꯟꯅꯥ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯔꯣꯝꯕ ꯍꯥꯟꯅ ꯇꯣꯠꯂꯒ ꯌꯦꯟ ꯃꯇꯨꯝ ꯑꯃꯒ ꯃꯌꯥꯝ ꯏꯟꯖꯔꯛꯀꯦ ꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯣꯏ ꯌꯥꯏ ꯕꯦꯕꯤꯅ ꯊꯣꯡꯕꯅꯦ ꯑꯩ ꯊꯣꯡꯉꯦ yam hào đó
Pabin bigla oh. Làm hào đấy Diền sẽ sao đấy Diền nó cái gì mà đi mà khai tài đấy 2020 ngasi ay numila si dagi apataba leramba kuding ba